Tang Nipan 2025 haiba numid asida District Hospital Monitoring Committee Jiribam ga atoba Jiribam gi singi member singa loinana haiba hospital asida haiba khongjeng ama chathari madudi koina mamang dagi tanduna lakpa demand se phangdabagi damakta ekoina ngasi OPD se Thingjan jare patient ama tana balayeng handre ekoina lolamba so adu police na ataga security na nungdang paida thugai khraga su ꯑꯩꯈꯣꯏꯅ ꯄꯦꯁꯦꯟꯁꯤꯡꯗ ꯋꯥꯔꯤ ꯁꯥꯖꯔꯒ ꯑꯁꯤ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯜꯂꯤꯕ ꯃꯔꯨꯑꯣꯏꯕ ꯗꯤꯃꯥꯟꯗꯤ ꯃꯇꯤꯛ ꯆꯥꯕ CMO ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯒ꯭ꯔꯦꯗ ꯁꯨꯕ CMO ꯍꯥꯞꯄꯤꯌꯨ ꯑꯗꯨ DMS ꯃꯇꯤꯛ ꯆꯥꯕ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯦ ꯑꯗꯨ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯦꯖꯤꯇꯦꯁꯟ ꯑꯗꯨꯒꯤ ꯔꯤꯖꯜ ꯑꯣꯏꯅ ꯗꯥꯏꯔꯦꯛꯇꯔꯒ ꯂꯥꯛꯄꯤꯔꯝꯗꯨꯅ ꯁꯤꯗ CMO ꯑꯃ ꯍꯥꯞꯄꯤꯔꯦ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯃꯥꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛꯄꯤꯈ꯭ꯔꯒ ꯒ꯭ꯔꯦꯗ ꯁꯨꯗꯕ ꯑꯃ CMO ꯏꯟꯆꯥꯔꯖꯅꯤ ꯍꯥꯏꯅ ꯊꯥꯕꯤꯔꯛꯏ ꯒ꯭ꯔꯦꯗ ꯁꯨꯕ ꯑꯃ ꯂꯧꯊꯣꯛꯑꯒ ꯏꯟꯆꯥꯔꯖ ꯑꯃ ꯊꯥꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥꯅ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ ꯃꯁꯤꯒꯤ ꯃꯔꯝꯅꯅꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯖꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯈꯣꯏ OPDꯁꯦ ꯑꯗꯨꯝ ꯂꯣꯟꯈꯤꯅꯤ ꯑꯩꯈꯣꯏ ꯗꯤꯃꯥꯟ ꯐꯪꯗꯕ ꯌꯥꯔꯣꯏ ꯖꯤꯔꯤꯕꯥꯝ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯦ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕ ꯌꯥꯔꯣꯏ ꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯅꯤ